Campaign to move freely in Manipur HAIBA theme da social activist MALEM THONGAM na initiative LOUDUNA CHANGSINLAKLIBA mass signature campaign Ngasi Imphal West ki Oinasu Awang Sekmai Da Houdokkhre lobu makhuta paisanduna micham miyam da tattana ki akhang piba amasung buffer zone giming da akhanana Meitei sing video record tawduna hatba amadi state asigi manung fauduna chaliba national highway sing da akaknana Meitei sing chatpada thingba loinana idea of Manipur gi wakalonda yumfam oiraga lakiba cycling for Manipur peace ki khongchata ikai khumnaba ulak kidaba kuki ki community da best tauba kotu yauna tongan ba organization kayagi makoina hauzik sathariba lona yadaba activities sing pumnama court ki maikidigi khudaktagi athingba thamhanaba amadi khudaktagi state asigi national highway sing da Meitei chatpada ayat apan thokhandana ba matik chaba public free movement leihanabagi wakalonda changsilliba mass signature campaign miyamdagi khudyek lobagi khongjang Ngasi Imphal West ki Oinasu Awang Sekmai da leiba advanced women society ki sanglenda mafam adom gi masing yamlaba ima event kaya ga loinina mapung fan Houdokkhre ningsingba yai haukiba inkum jalis sangani kunmanga gi December 13 Committee on Travel Unity Kotu gi maikedi ki press statement ama thoklaktuna social activist MALEM THONGAM gi santi gi pausil puba khongchata kangpopi lalaktana ba phone warning tawrakibagi matangda Haingang police ki khuthangda kangpopi PS ki OC da aiba jerol pisinduna wakat khravasu ngasi fawada matik chaba khongthang amata lokhlaktaba asiga mari lenina kotu yauna lobu makhuta paiduna singna Sizinariba Kuki Community da best over organizations singasi Supreme Court da oina Manipur miyam ki interest thengnana wakalonda campaign asi chatharakpani hari